drugs Manipur ki youth samadi Bharat ki youth singbu illegal drugs in the country wa boy koi Chathagigani. I appreciate Ukhrul ki SP Assam Rifles narang nahandagi sida Litan ki area da more than 100 acres poppy thugai dana aduga topa Ukhrul ki area da poppy anthatna tawriba Kangkopi ki area da poppy anthatna tawriba. I appreciate all of you. Jikshu mi nimpu yankai mu lehori haye madugi poppy anthatpagi hanbalai roi lepalai roi hoi ngahak conflict ama lairabuni na ngahak ki oina irang si nemdhan aba ngahak thaigokpa thaijinba aduna amani Manipur is our land. We are proud Indian. Aduna koi masigi thinking, masigi vision, masigi wakalon sida koi haloi Chathagigani. Mayam busum soi dana constitutional protection amagi makhada nga aga kallaga thanamba se koi ngasi government pai koi gi commitment ni koi promise ni aduna ngasi civil society ki marakta sigi indigenous population gi lokhalai ba pot thangai ba khongthang ai appreciate oi manam cha ba pot